ꯁꯧꯔꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕꯅꯤ ꯁꯤ ꯃꯨꯊꯠꯂꯁꯤ ꯆꯥꯛꯁꯤꯁꯨ ꯃꯨꯊꯠꯂꯁꯤ ꯉꯥꯜꯂꯛꯈꯤ ꯑꯗꯨꯒꯤ ꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯛꯇꯅ ꯁꯤ ꯀꯣꯠꯅꯕꯁꯦ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯗꯨꯅꯦ ꯌꯥꯔꯦ ꯍꯤꯟꯖꯥꯡꯁꯤꯅ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯤꯗ ꯍꯥꯞꯄꯁꯦ ꯆꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯂꯩꯔꯦ ꯆꯥꯛ ꯂꯩꯔꯦ ꯏꯁꯤꯡꯗꯤ ꯑꯁꯤ ꯑꯅꯤꯁꯤꯃꯛ ꯂꯣꯏꯅ ꯊꯜꯂ ꯂꯨꯝꯈ꯭ꯔꯕꯅꯦ ꯑꯁꯤꯗꯩ ꯑꯃ ꯄꯨꯔ ꯌꯥꯔꯅꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯅꯤꯒꯀꯣ ꯄ꯭ꯂꯦꯠꯁꯤꯗꯤ 3 ꯍꯥꯞꯄꯦ ꯁꯂꯠ ꯀꯩꯀꯩ ꯁꯨꯃꯥꯏꯅ ꯐꯩꯗꯣꯛꯅꯤꯡꯉꯁꯨ 2 ꯑꯃ ꯆꯥꯛ ꯆꯥꯔꯒꯀꯣ ꯑꯆꯥꯔꯁꯦ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡ ꯁꯦꯝꯕꯗꯣ ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯆꯥꯕꯅꯦ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯀꯩꯅꯣ ꯆꯥꯕꯗꯁꯨ ꯄꯣꯍꯥ ꯆꯥꯕꯗꯁꯨ ꯐꯅꯌꯥꯝ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯌꯥꯔꯦꯅꯦ ꯌꯥꯝꯃꯛꯑꯦꯅꯦ ꯆꯥꯛꯇꯨꯗ ꯉꯥꯏꯈꯠꯂꯛꯑꯦ Hi everyone, welcome back. ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯂꯟꯆ ꯑꯃ ꯆꯥꯕ ꯆꯠꯁꯦꯅ ꯄꯤꯛꯅꯤꯛ ꯑꯣꯏꯅꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯏꯗꯤ ꯄꯦꯀꯦꯠ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯁꯦꯝꯃꯝꯃꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯀꯩꯀꯩꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯆꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯔꯦꯗꯤ ꯇꯧꯔꯦ ꯑꯩꯁꯦ ꯂꯣꯏꯁꯟꯕꯁꯨ ꯂꯣꯏꯔꯝꯅꯤ ꯕꯦꯕꯤ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯌꯦꯕꯀꯣ ꯗꯔꯃꯥꯀꯣꯒꯤ ꯌꯥꯝꯅ ꯒ꯭ꯂꯣꯋꯤ ꯑꯣꯏꯕ ꯌꯥꯝꯅ ꯗ꯭ꯌꯨꯋꯤ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯐꯤꯅꯤꯁꯇꯣ ꯑꯩ ꯁꯤ ꯃꯊꯛꯇ ꯀꯝꯄꯦꯛ ꯄꯥꯎꯗꯔ ꯑꯃꯅ ꯁꯦꯠꯁꯨ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯒ꯭ꯂꯣ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯀꯩꯝꯇ ꯑꯩꯗꯤ ꯇꯣꯉꯥꯟꯕ ꯑꯝꯇ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯪꯅꯦ ꯑꯗꯨꯒ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯀꯥꯖꯜꯗꯣ ꯑꯗꯨ ꯈꯤꯇꯪ ꯇꯩꯔꯒ ꯁ꯭ꯃꯠꯁ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯗꯅꯦ ꯀ꯭ꯔꯤꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕ ꯕꯦꯕꯤ ꯀ꯭ꯔꯤꯝꯁꯦ ꯑꯩ ꯍꯥꯟꯅ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯑꯍꯥꯟꯕꯅꯦ ꯁꯤꯁꯤꯗ ꯂꯩꯔꯦ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯑꯩ ꯁꯤꯗ ꯂꯣꯏꯅ ꯁꯨꯅꯕ ꯍꯥꯞꯄꯛꯑꯦ ꯁꯤ ꯍꯤꯗꯥꯛꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯇꯤꯁꯨ ꯄꯦꯄꯔꯁꯨ ꯍꯥꯞꯄꯛꯑꯦ ꯀꯥꯎꯔꯝꯅꯤꯅ ꯑꯃꯨꯛ ꯈꯜꯂꯤꯅꯦ ꯂꯣꯏꯔꯦ ꯁꯤꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ ꯇꯥꯃꯣ ꯊꯣꯛꯈ꯭ꯔꯕꯅꯤ ꯏꯁꯤꯡ ꯀꯣꯝꯂꯥ ꯑꯗꯒꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯄꯨꯈ꯭ꯔꯕꯅꯦ ꯃꯥꯁꯨ ꯑꯩꯅ ꯁꯤꯒꯤ ꯆꯥꯅꯕꯒ ꯑꯩꯁꯦ ꯑꯃꯨꯛ ꯄꯥꯏꯔꯛꯄ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯂꯣꯡꯈꯝ ꯑꯗꯨꯅꯦꯀꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯅ 26 ꯖꯅꯋꯥꯔꯤꯒꯤ ꯆꯠꯂꯨꯕꯗꯣ ꯑꯗꯨꯗꯁꯨ ꯀꯃꯦꯟ ꯇꯧꯔꯛꯄꯅꯦꯕ ꯂꯣꯡꯈꯝꯗ ꯆꯠꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯆꯠꯂꯒ ꯑꯗꯨ ꯌꯧꯅ ꯃꯥꯅ ꯏꯒꯜ ꯀꯦꯞꯀ ꯂꯩꯕ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯤ ꯆꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯀꯃꯦꯟꯇꯣ ꯑꯩꯅ ꯎꯕꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯅꯦ ꯉꯁꯤꯁꯦ ꯁꯥꯕ ꯋꯥꯕ ꯂꯣꯏ ꯄꯨꯜꯂꯁꯤꯗꯤ ꯌꯥꯅꯤ ꯌꯥꯅꯤ ꯁ꯭ꯋꯥꯏ ꯍꯩ ꯀꯥꯈꯠꯂꯛꯄꯗꯣ ꯉꯥꯏꯕ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯋꯥꯗꯦꯕ ꯆꯠꯄ ꯂꯝꯕꯤ ꯀꯨꯝꯊꯈꯤꯕꯁꯤꯅ ꯃꯣꯡꯃꯦꯇꯣꯡ ꯀꯣ ꯒ꯭ꯔꯦꯞ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯁꯨ ꯒ꯭ꯔꯦꯞ ꯍꯥꯏꯗꯣ ꯃꯪꯉꯩꯗꯣ ꯑꯗꯨꯅꯦꯕ ꯃꯣꯡꯃꯦꯇꯣꯡ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯀꯤꯗ꯭ꯔꯣ ꯃꯃꯤꯡꯗꯣ ꯑꯗꯨꯒꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯒꯤ ꯂꯧꯈꯤꯕꯅꯦ ꯌꯧꯔꯕ ꯁꯤꯗ ꯂꯣꯡꯈꯝ ꯀꯩ ꯖꯒꯥꯅꯦ ꯍꯥꯏꯒꯦ ꯑꯣꯖꯥ ꯏꯟꯀꯣꯡ ꯃꯦꯔꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯑꯗꯨꯏꯁꯨ ꯑꯃꯗꯣ ꯍꯟꯈꯤꯕꯗ ꯆꯪꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯗꯤ ꯁꯤ ꯈꯛꯇꯪꯅꯦ ꯀꯩꯝ ꯂꯩꯇꯤꯌꯦ ꯁꯤ ꯈꯤꯇꯪ ꯆꯤꯡꯈꯠꯄ ꯌꯥꯕꯖꯥꯠꯅꯤ ꯎꯐꯨꯟ ꯍꯧꯋꯦ ꯊꯝꯖꯤꯟꯕꯗꯣ ꯄꯠ ꯂꯥꯎꯅ ꯌꯦꯡꯉꯨꯔꯁꯤ ꯂꯝꯕꯤꯗ ꯁꯤ ꯀꯣꯝꯂꯥ ꯆꯥꯔꯒ ꯁꯤꯗ ꯍꯥꯞꯄꯤꯅꯦ ꯖꯒꯥꯗꯣ ꯃꯈꯥꯗ ꯍꯨꯟꯗꯣꯛꯄ ꯌꯥꯗꯗꯅ ꯁꯣꯝꯗꯩ ꯚ꯭ꯌꯨꯁꯨ ꯐꯖꯔꯝꯅꯤ ꯁꯤꯗꯤ ꯌꯥꯝ ꯃꯈꯥ ꯌꯥꯝ ꯎꯔꯅꯤꯌꯦ ꯋꯥꯡꯈꯠꯂꯝꯅꯤꯅꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯡꯕꯗꯅꯦ ꯁꯤ ꯂꯩꯔꯤꯁꯦ Here lies Inkong Meren. ꯑꯗꯨꯒꯤꯅꯦ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯑꯋꯥꯡꯕ
ꯑꯦ ꯁꯤꯗ ꯍꯦꯟ ꯋꯥꯡꯕ ꯃꯈꯥꯗ ꯖꯪꯒꯜꯒꯤ ꯇꯥꯏꯞꯇꯒ ꯎꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯋꯥꯡꯖꯥꯅꯤꯀꯣ ꯁꯤꯁꯦ ꯅꯥꯒꯥꯂꯦꯟ ꯁ꯭ꯀꯨꯜ ꯀꯥꯎꯟꯁꯤꯜꯒꯤ ꯐꯥꯎꯟꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯇꯦꯅꯦꯟꯁꯤ ꯊꯥꯏꯅꯒꯤ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯗꯗꯤꯀꯣ ꯁꯣꯝ ꯁꯥꯏꯠꯀꯤ ꯌꯦꯡ ꯁꯣꯝꯗꯤ ꯌꯨꯝ ꯀꯩꯀꯩ ꯌꯥꯝ ꯂꯩꯔꯦ ꯌꯨꯝ ꯌꯥꯝ ꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯂꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯍꯣꯏ ꯍꯣꯏ ꯅꯛꯄ ꯑꯃ ꯂꯩꯕꯅꯤ ꯅꯣꯡꯂꯥꯡꯕ ꯍꯧꯖꯤꯛꯀꯤ ꯈꯥꯝꯕꯗꯨꯗꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯅꯠꯇ꯭ꯔꯣ ꯂꯣꯡꯂꯥꯡꯕ ꯑꯁꯤ ꯑꯗꯨꯝ ꯂꯩꯔꯦ ꯈꯤꯇꯪ ꯀꯨꯝꯊꯕꯒ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤ ꯃꯆꯥꯗꯣ ꯑꯗꯨꯝ ꯀꯨꯝꯊꯔꯛꯏꯅꯦ ꯁꯤꯗꯤ ꯃꯤ ꯃꯌꯨꯝ ꯅꯠꯇ꯭ꯔꯣ ꯑꯣ ꯀꯥꯈꯠꯄ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯂꯩꯖꯦ ꯆꯥꯅꯕ ꯄꯥꯏꯔꯛꯑꯦ ꯑꯁ ꯈꯨꯐꯖ ꯑꯃ ꯇꯧꯋꯤ ꯁ꯭ꯇꯣꯟ ꯕ꯭ꯔꯤꯖ ꯍꯥꯏꯕ ꯑꯁ ꯐꯖꯩꯌꯦ ꯎꯁꯤꯡꯁꯦ ꯈꯨꯐꯖ ꯑꯃꯅꯤꯀꯣ ꯎ ꯑꯃꯈꯛꯇꯪꯅꯤꯀꯣ ꯁꯤ ꯆꯥꯎꯔꯤꯗꯣ ꯃꯁꯥ ꯃꯌꯥꯝꯗꯣ ꯍꯣꯏ ꯍꯣꯏ ꯁꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯒꯤ ꯍꯥꯏꯔꯛꯄꯗꯣ ꯂꯣꯡꯈꯨꯝ ꯆꯠꯄꯒꯤ ꯀꯃꯦꯟ ꯄꯤꯔꯛꯄꯗꯣ ꯆꯠꯂꯣ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕꯗꯣ ꯅꯨꯡ ꯌꯥꯝ ꯂꯩꯕꯅꯦ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯡ ꯉꯥꯛꯇꯅꯤꯁꯦ ꯅꯨꯡꯒꯤ ꯂꯝꯕꯤ ꯏꯁꯤꯡꯗꯤ ꯕꯣꯇꯜ ꯑꯃꯇꯪ ꯄꯥꯏꯔꯛꯏꯗꯣ ꯌꯥꯅꯤ ꯁ꯭ꯄꯨꯟꯁꯨ ꯍꯥꯞꯄꯛꯑꯦ ꯄꯦꯄꯔ ꯄ꯭ꯂꯦꯠꯇꯤ 3 ꯍꯥꯞꯄꯛꯄꯅꯦ ꯅꯨꯡ ꯌꯥꯝ ꯂꯩꯕꯅꯦ ꯅꯨꯡ ꯑꯩꯅ ꯅꯨꯡꯉꯥꯏꯖꯦ ꯑꯩꯒꯤ ꯅꯨꯡ ꯈꯨꯟꯕꯒꯤ ꯅꯨꯡꯗꯨꯅꯦ ꯈꯜꯂꯨꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯥꯕ ꯂꯣꯏꯔ ꯆꯠꯁꯦ ꯏꯅꯔꯖꯤ ꯈꯔ ꯍꯥꯞꯄꯒ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯅꯕꯁꯦ ꯄꯥꯝꯕꯤꯁꯦ ꯐꯖꯩ ꯀꯔꯤ ꯂꯩꯔꯤꯅꯣ ꯌꯦꯡꯉꯦ ꯑꯣꯔꯀꯤꯠ ꯈꯔ ꯄꯣꯔꯛꯑꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯏꯜꯗ ꯑꯣꯏꯅ ꯑꯁ꯭ꯋꯥꯏꯗ ꯌꯥꯝ ꯍꯧꯔꯤ ꯅꯥꯟꯊꯒꯤꯅꯤꯀꯣ ꯁꯤꯗ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯥꯄꯛꯄ ꯉꯥꯗꯣ ꯇꯥꯃꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯔꯝꯃꯦ ꯉꯥꯒꯁꯦ ꯏꯔꯣꯟꯕ ꯑꯗꯒꯤ ꯁꯂꯦꯠ ꯍꯤꯟꯖꯥꯡ ꯑꯆꯥꯔ ꯍꯧꯕ ꯌꯥꯔꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯤ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯆꯥꯕ ꯏꯔꯣꯟꯕꯁꯨ ꯍꯥꯞꯄꯤꯒꯦ ꯏꯔꯣꯟꯕ ꯂꯧꯖꯒꯦꯔꯥ ꯂꯧꯖꯔꯣ ꯑꯩꯒꯤ ꯁꯤ ꯍꯥꯞꯄꯒꯦ ꯍꯥꯎꯅꯤ ꯑꯁ ꯄꯨꯛꯁꯨ ꯂꯥꯝꯅꯔꯛꯑꯦꯗꯅꯀꯣ ꯂꯦꯞꯄꯒ ꯑꯣꯏꯅ ꯆꯥꯔꯕ ꯍꯥꯎ ꯅꯨꯡ ꯃꯌꯥꯝꯗꯣ ꯅꯨꯡ ꯃꯔꯛꯇ ꯆꯥꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤꯅꯦ ꯃꯍꯥꯎ ꯍꯦꯟꯒꯠꯄ꯭ꯔꯥ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡ ꯃꯔꯛꯇ ꯆꯥꯕꯤꯕ ꯌꯥꯔꯦ ꯀꯥꯏꯗꯩ ꯁꯤ ꯍꯤꯟꯖꯥꯡꯁꯤ ꯑꯗꯨꯝ ꯍꯥꯎꯔꯅꯤꯗ ꯑꯩꯗꯤ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯟꯁꯨ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯗꯣ ꯂꯣꯏꯔꯦ ꯆꯞ ꯆꯥꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯅꯤ ꯁꯤꯗ ꯍꯥꯞꯆꯤꯟ ꯌꯥꯅꯤ ꯍꯨꯟꯗꯣꯛ ꯑꯃ ꯌꯥꯔꯣꯏꯕ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯑꯉꯥꯡ ꯈꯔ
ꯐꯦꯃꯤꯂꯤ ꯈꯔ ꯀꯥꯔꯛꯏ ꯃꯣꯏꯗꯤ ꯌꯦꯡꯉꯨꯔ ꯀꯥꯔꯛꯑꯕꯅꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯁꯥꯎꯔꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯤꯗꯥꯛꯁꯨ ꯆꯥꯁꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯏ ꯁꯪꯉꯦ ꯆꯠꯄ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯁ ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯏ ꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯏꯗ ꯊꯥꯛ ꯂꯩꯕꯁꯦ ꯁꯤꯗꯩꯁꯨ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯠꯐꯝꯁꯦ ꯎꯆꯥꯟ ꯍꯧ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯁꯤꯅ ꯎꯆꯥꯟ ꯉꯥꯛꯇ ꯇꯥꯏ ꯑꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯉꯥꯛꯇꯅꯦ ꯁꯤ ꯇꯥꯏꯁꯤꯅ ꯑꯉꯥꯡ ꯌꯥꯝ ꯁꯥꯟꯅꯕ ꯃꯈꯣꯟ ꯇꯥꯏꯀꯣ ꯉꯁꯥꯏꯗꯒꯤ ꯑꯁꯥꯏꯗ ꯂꯥꯡꯉꯤ ꯑꯣꯔꯀꯤꯠ ꯂꯧꯕ ꯌꯥꯔꯅꯤ ꯐꯖꯗ꯭ꯔꯥ ꯑꯁ ꯎꯁꯤꯡꯁꯤꯗ ꯅꯞꯄꯤꯕ ꯑꯣꯔꯀꯤꯠ ꯃꯌꯥꯝꯁꯦ ꯑꯁ ꯐꯖꯩꯌꯦ ꯁꯤ ꯎꯁꯤꯗꯤ ꯍꯥ ꯐꯦꯛ ꯑꯣ ꯁꯤꯗꯤ ꯐꯣꯇꯣ ꯑꯃ ꯅꯝ ꯌꯥꯅꯤ ꯅꯝꯃꯦ ꯑꯗꯨꯕꯨꯗꯤ ꯁꯤ ꯐꯖꯩ ꯁꯤ ꯎꯁꯦ ꯌꯥꯝ ꯃꯥ ꯎ ꯑꯆꯧꯕ ꯌꯥꯝ ꯐꯖꯕ ꯂꯩꯅ ꯑꯁ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯨꯡ ꯉꯥꯛꯇꯅꯦ ꯎ ꯉꯥꯛꯇꯅꯦ ꯍꯥꯏꯒꯦ ꯇꯧꯋꯦ ꯑꯣ ꯁꯤ ꯅꯥꯀꯜꯂꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯈꯨꯐꯖꯁꯤ ꯈꯨꯐꯖ ꯑꯃ ꯁꯣꯔꯒ ꯊꯕꯦ ꯍꯣꯜꯂꯒ ꯋꯥꯔꯤ ꯇꯧꯕꯩ ꯇꯥꯏꯞꯇ ꯗꯅ ꯀꯥꯈꯠꯂꯛꯏꯌꯦ ꯀꯩꯗꯧꯔꯦ ꯑꯣꯔꯀꯤꯠꯂꯣ ꯃꯆꯦꯠ ꯍꯣꯕ ꯃꯥꯟꯕꯗꯣ ꯉꯥꯛꯇꯅꯤ ꯍꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯣꯔꯀꯤꯠ ꯌꯥꯝ ꯄꯨꯊꯣꯔꯛꯀꯗꯣꯔꯦ ꯑꯣꯔꯀꯤꯠ ꯑꯅꯤ ꯁꯨꯔꯦ ꯅꯠꯇꯕ꯭ꯔꯥ ꯀꯩ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯒꯦ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯅꯨꯡꯗ ꯑꯍꯣꯕ ꯎꯕ꯭ꯔꯥ ꯀꯩꯅꯣ ꯀꯩ ꯂꯩꯒꯦ ꯁꯤꯗꯒ ꯂꯩꯁꯦ ꯁ꯭ꯅꯦꯛ ꯂꯩꯐꯝꯂꯣ ꯊꯥꯏꯅꯒꯤ ꯃꯣꯏꯒꯤ ꯇꯥ ꯌꯨꯡꯐꯝꯅꯦ ꯑꯩꯗꯤ ꯁꯤꯗꯒ ꯂꯩꯔꯤꯁꯦ ꯀꯤꯗꯅ ꯑꯃꯨꯛ ꯆꯦꯟꯊꯔꯛꯏꯅꯤꯅꯦ ꯑꯦ ꯀꯩꯅꯣ ꯁꯤꯕꯣ ꯃꯅꯤ ꯇ꯭ꯔꯤꯗꯣ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒꯨꯝꯕꯩ ꯇꯥꯏꯞꯅꯦ ꯃꯅꯥ ꯈꯨꯄꯥꯡꯒꯁꯦ ꯃꯥꯟꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯕꯣ ꯁꯤ ꯂꯝꯕꯤꯁꯦ ꯅꯨꯡ ꯂꯩꯕ ꯂꯝꯕꯤ ꯂꯣꯏꯔꯕꯣ ꯁꯤꯅ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯃꯗꯨꯗꯤ ꯁꯨꯃꯥꯏꯅ ꯂꯩꯖꯥ ꯁꯤꯗꯁꯨ ꯑꯃ ꯂꯩ ꯇꯥ ꯌꯨꯡꯕꯩꯅꯦꯕ ꯁꯦ ꯀꯩꯒꯤ ꯇꯥ ꯌꯨꯡꯕꯅꯣ ꯁ꯭ꯋꯥꯏꯗ ꯍꯦꯟꯖꯤꯜꯂꯛꯀꯅꯣꯅ ꯍꯥꯏꯒꯨꯝꯗꯅ ꯀꯤꯅꯦ ꯁꯤꯗ ꯍꯣꯏ ꯁꯤ ꯎꯁꯦ ꯐꯖꯩ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯁꯦ ꯋꯥꯏꯒꯤꯗꯅꯤꯗ ꯍꯧꯖꯤꯛ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯏꯅꯦ ꯅꯠꯇꯦ ꯁꯤꯗꯩ ꯎꯗꯤꯌꯦ ꯇꯣ ꯁꯤ ꯂꯣꯏꯔꯗ꯭ꯔꯥ ꯑꯗꯨ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯊꯥꯡꯒꯠꯂꯒ ꯃꯈꯥ ꯍꯥꯏꯕ ꯑꯗꯨꯁꯨ ꯎ ꯌꯥꯗ꯭ꯔꯕ ꯌꯥꯝ ꯋꯥꯡꯅ ꯀꯥꯈꯠꯂꯛꯏꯅꯦ ꯑꯩꯈꯣꯏ ꯀꯥꯏ ꯅꯨꯡ ꯃꯌꯥꯝꯁꯦ ꯒꯖब ꯀꯥ ꯍꯦꯗꯤꯟ ꯃꯥꯟꯗ꯭ꯔꯣ ꯁꯦ ꯐꯣꯇꯣ ꯑꯃ ꯃꯤ ꯂꯥꯛꯏꯌꯦ ꯉꯁꯥꯏꯗꯨꯔꯣ ꯁꯦ
ꯀꯩꯅꯣ ꯃꯣꯏꯗ ꯃꯊꯛ ꯃꯈꯥ ꯁꯨꯝ ꯆꯠꯂꯤꯁꯤꯗ ꯅꯗꯤ ꯃꯥꯟꯗꯕ ꯃꯥꯜꯂꯦ ꯃꯆꯤ ꯃꯆꯤ ꯃꯩꯒꯁꯨ ꯊꯥꯔꯤ ꯑꯁꯜꯗꯣ ꯏꯝꯐꯥꯜ ꯑꯆꯥ ꯑꯆꯥ ꯃꯆꯥ ꯃꯆꯥꯗꯨꯔꯣ ꯑꯗꯨꯅ ꯌꯥꯝ ꯇꯣꯉꯥꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯎꯗꯦ ꯁꯤꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯐꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯦꯛꯈꯤꯁꯤꯔꯣ ꯃꯁꯥꯅꯗꯤ ꯍꯧꯗꯤ ꯍꯧꯕꯅꯦ ꯍꯧꯕꯅꯦ ꯄꯪꯍꯧ ꯍꯧꯕꯅꯦ ꯍꯦꯡꯅꯧꯅꯦ ꯄꯥꯏꯕꯤꯔꯛꯀꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯃꯨꯛ ꯑꯗꯨ ꯃꯔꯛꯇ ꯀꯛꯈ꯭ꯔ ꯌꯥꯅꯤ ꯃꯆꯥꯒ ꯄꯨꯔ ꯂꯥꯛꯏꯁꯤꯗꯤ ꯑꯩ ꯂꯥꯛꯅꯤꯡꯗꯦ ꯍꯣꯏ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯏꯕ ꯄꯝꯃ ꯆꯠꯂꯤꯕ ꯑꯉꯥꯡꯅꯦꯕ ꯐꯣꯇꯣ ꯁꯨꯠ ꯀꯌꯥꯝ ꯇꯧꯈ꯭ꯔꯦꯅꯦ ꯃꯤꯗꯤ ꯃꯣꯏꯗ ꯑꯃꯨꯛꯇꯪ ꯅꯝꯍꯜꯂꯝꯁꯤꯔꯥ ꯑꯩꯈꯣꯏꯁꯨ ꯅꯝꯃꯣ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯅꯨꯡ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯃꯅꯥ ꯀꯨꯞꯄꯒ ꯌꯥꯝ ꯁꯥꯡꯕꯤ ꯑꯃ ꯌꯥꯎꯔꯤ ꯃꯣꯏ ꯑꯉꯥꯡꯈꯩꯁꯦ ꯌꯥꯝ ꯃꯈꯥꯗ ꯆꯠꯈ꯭ꯔꯤ ꯂꯣꯏꯔꯦ ꯅꯨꯡ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯕ꯭ꯋꯥ ꯑꯁꯤꯒ ꯃꯔꯥꯒꯁꯤ ꯆꯠꯂꯤꯁꯤꯗꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯔꯀꯤꯠꯁꯤꯡꯒꯗꯣ ꯑꯃꯃꯝꯅꯦ ꯂꯧꯔꯛꯏꯁꯦ ꯎ ꯑꯆꯧꯕꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯌꯧꯔꯦ ꯌꯥꯝ ꯍꯦꯛꯄꯗꯁꯨ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯁꯟ ꯑꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯧꯔꯦ ꯍꯣꯏ ꯒꯥꯔꯤ ꯑꯁꯤꯗ ꯈꯥꯝꯃꯝꯕꯗꯣ ꯎꯔꯦꯗ ꯐꯖꯗ꯭ꯔꯣ ꯁ꯭ꯋꯥꯏ ꯌꯥꯝꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯎꯕꯗꯣ ꯑꯁ ꯐꯖꯔꯦꯍꯦ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯂꯥꯛꯅꯔꯤꯌꯦ ꯕꯣꯔꯣꯏ ꯍꯥ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯥꯔꯁꯇ ꯆꯪꯕꯗ ꯑꯁꯤꯗ ꯂꯩꯔꯦ ꯌꯦꯟ ꯃꯆꯥ ꯀꯌꯥ ꯆꯦꯟꯈ꯭ꯔꯦ ꯁꯤꯅ ꯃꯆꯥꯁꯦ ꯄꯤꯛꯇ꯭ꯔꯨꯅꯦ ꯑꯁꯤꯗꯤ ꯑꯗꯨꯒ ꯁꯤꯗ ꯀꯨꯝꯊꯔꯅꯤ ꯍꯥꯟꯅꯩ ꯂꯝꯕꯤ ꯇꯥꯔꯦ ꯁꯤꯗꯩꯗ ꯋꯥꯁꯤ ꯂꯩꯔꯦ ꯁꯤꯗ ꯏꯁꯇ꯭ꯔꯦꯠꯇ ꯆꯪꯉꯒ ꯒꯥꯔꯤꯗꯤ ꯃꯌꯥꯝ ꯈꯥꯝꯅꯩꯌꯦ ꯁꯤꯗ ꯑꯗꯨꯝ ꯈꯥꯝꯕꯅ ꯐꯔꯦ ꯑꯁꯤ ꯃꯊꯛꯁꯤꯅꯦ ꯃꯣꯏ ꯍꯥꯏꯗꯣ ꯂꯣꯛ ꯇꯧꯕꯤꯔꯝꯃꯣ ꯀꯔꯤ ꯍꯌꯥꯏ ꯁꯤ ꯄꯥꯜꯂꯣꯏꯗꯤ ꯍꯧꯖꯤꯛ ꯄꯥꯟ ꯃꯇꯝ ꯑꯣꯏꯔꯦꯅ ꯑꯗꯨꯗ ꯑꯁꯤꯗ ꯃꯄꯥꯟ ꯁꯥꯠꯇꯦ ꯀꯩꯅꯣꯁꯨ ꯄꯥꯟꯕ ꯎꯠ ꯌꯥꯎꯗ꯭ꯔꯦ ꯍꯥ ꯀꯩꯅꯣꯗꯤ ꯑꯣꯏꯗꯣꯏꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯄꯥꯟ ꯃꯇꯝꯅꯦꯕ ꯌꯥꯎꯁꯪꯗ ꯃꯨꯟꯗꯣꯏꯅꯦꯕ ꯍꯌꯥꯏꯗꯤ ꯌꯥꯝ ꯍꯧꯔꯦꯍꯦ ꯁꯤꯁꯨ ꯍꯧꯔꯤ ꯄꯥꯝꯕꯤ ꯃꯆꯥ ꯋꯥ ꯐꯖꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯗꯣ ꯁꯤꯗ ꯂꯝꯕꯤꯁꯤ ꯅꯠꯇ꯭ꯔꯥ ꯒꯥꯔꯤ ꯈꯥꯝꯕꯁꯤꯗꯤ ꯐꯖꯩ ꯑꯉꯥꯡ ꯈꯔ ꯂꯩꯔꯤꯌꯦ ꯁ꯭ꯋꯥꯏꯗ ꯋꯥꯡꯉꯦ ꯂꯣꯡꯈꯨꯝꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯁꯦ ꯃꯀꯣꯛꯆꯨꯡꯗ ꯈ꯭ꯋꯥꯏ ꯋꯥꯡꯕꯅꯦꯕ ꯑꯁ ꯐꯖꯩ ꯅꯨꯡꯉꯥꯏ ꯁꯤꯁꯤꯅꯦ ꯂꯩꯔꯤꯁꯦ ꯃꯤ ꯃꯣꯏꯗꯁꯨ ꯍꯤ ꯃꯥꯟꯕ ꯑꯃꯃꯝ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯋꯥꯡꯕꯗ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯂꯣꯏꯁꯜꯂꯦ ꯆꯠꯂꯦ ꯌꯦꯡꯉꯨꯔꯦ ꯌꯥꯅꯤ
ꯐꯖꯩ ꯌꯥꯝꯅ ꯁꯤ ꯎꯁꯦꯀꯣ ꯁꯦꯝꯁꯨ ꯌꯥꯝ ꯁꯦꯝꯃꯤꯌꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯋꯥꯒ ꯆꯞꯄ ꯍꯣ ꯀꯩꯒꯣ ꯇꯧꯔꯒ sina kaino kai kaino wadi thil ising leibro siba o leire tu wow fazai sidi workout tawdru yare hore phari man ngasai amadu nakanda u achob hawraga ne kaino leiba mafam oibadu मैं तो काबम से बोए बतो पिकनिक तो पूब मेट हम ले दाइने अदुगुम्बा गा थारगने नुंगाइनी Kệ Why am hurry to some Silam be the China car kiki bums lady. As it does stare out there. Seen for the nest stare out. Amatapo lower as I start. Seen as a carried. Oh. Tôi kêu cũng rất là nè cá cái cá đó yum mồi này tôi này yum yam tả vào ure vậy tôi gari cái start tàu đi đi sao rồi mang gang tra ở cái nhà nào ngâm bên đây cá nãy cần đây cái bạc cá vào hai tay nhà cái ngâm khát bầm đây làm bón cái này cái sinh cho làm sủi nó vậy nung Hãy subscribe cho kênh Ghiền Mì Gõ Để không bỏ lỡ những video hấp dẫn British nga tharamba panbi singjira step siswa phada jang ne phada drama thak se tali long khadu ne black color se pi si u reo na yung sak se yung sak pan di jo moi ju pi am di se pi ri ko ma kha ki sonu ti phan ta ne cái gari nó thâu đập đi à này ngoài rồi cái ngon như tàu đấy chứ tàu đấy tu ma kha da sorok tai jo soina ko la ga chathi bu cha se ra fazai hai som da ju ka ba mam le yang ka ring asi de fazai som de la ko da u bo sile ai jing da to khang ba Sigi sida ini se ka ba mam le ho ren dau som no ji yeng ak pa du sida gi thau da ra ga sorok tai hai do ji ma pham ji sina ha ko gi lambi yam nungai ra masigi ni me ji sak ta na
ꯆꯠꯇꯤ ꯆꯠꯇꯦꯕ ꯑꯩꯈꯣꯏꯅ ꯆꯠꯄꯗꯗꯤ ꯑꯗꯨꯝꯗ ꯌꯧꯔꯒꯅꯦ ꯁꯨꯃꯥꯏꯅ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯄꯗꯨꯗꯤ ꯆꯠꯇꯦꯕ ꯌꯥꯝ ꯐꯖꯔꯦ ꯃꯐꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯁꯦ ꯃꯈꯥꯗꯒꯤꯅꯦ ꯍꯧꯒꯠꯂꯛꯏꯁꯦ ꯀꯣ ꯃꯔꯤ ꯃꯉꯥꯃꯨꯛ ꯁꯨꯏ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩ ꯃꯌꯥꯝ ꯁꯥꯠꯄꯗ ꯌꯦꯡꯉꯨꯕꯗꯨꯅꯦ ꯐꯖꯗ꯭ꯔꯦ ꯂꯩ ꯑꯉꯥꯡꯕ ꯁꯥꯠꯄꯗꯣ ꯀꯨꯔꯥꯎ ꯀꯔꯤ ꯑꯣꯏꯁꯨ ꯈꯔ ꯇꯧꯋꯦ ꯑꯩꯁꯨ ꯈꯪꯗꯦ ꯁꯤꯁꯦ ꯁ꯭ꯋꯥꯏ ꯌꯦꯜꯂꯣ ꯌꯥꯝ ꯁꯥꯠꯂꯝꯕ ꯂꯩꯁꯤꯡꯗꯨꯅꯤ ꯅꯨꯃꯤꯠ ꯂꯩ ꯁꯤꯒꯤꯁꯤꯅꯦ ꯉꯁꯥꯏꯒꯤ ꯑꯣꯔꯀꯤꯗꯀꯩꯗꯣ ꯁꯤꯃꯗꯤ ꯀꯕꯤꯔꯩꯒꯤꯗꯣ ꯀꯕꯤꯔꯩꯁꯦ ꯃꯁꯥꯁꯤꯅ ꯇꯧꯔ ꯑꯝꯇ ꯊꯥꯒꯦ ꯀꯩ ꯀꯂꯔ ꯁꯥꯠꯂꯤꯕꯗ ꯌꯦꯡꯁꯦꯅ ꯍꯥꯏꯅꯩ ꯑꯣꯔꯀꯤꯗꯁꯤꯡꯁꯦ ꯀꯩꯅꯣ ꯑꯝꯇ ꯃꯥꯟꯅꯗꯦ ꯚꯦꯔꯥꯏꯇꯤ ꯑꯝꯇ ꯃꯥꯟꯅꯗꯦ ꯑꯗꯨꯒꯅꯦ ꯉꯁꯥꯏ ꯑꯃ ꯑꯣꯔꯀꯤꯗ ꯑꯃ ꯑꯩꯅ ꯍꯦꯛꯄꯒꯤ ꯑꯗꯨꯋꯥꯏ ꯍꯥꯞꯆꯤꯟꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯀꯩꯅꯣ ꯋꯥꯔꯨꯀꯥꯛ ꯍꯥꯏꯕꯒꯤ ꯃꯀꯨꯒꯤꯗꯩꯗꯨꯗ ꯑꯃꯨꯕ ꯌꯥꯎꯕꯗꯣ ꯈꯨꯠꯇ ꯊꯤꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯔꯛꯖꯥꯠꯅꯦ ꯑꯆꯧꯕꯅ ꯊꯤꯟꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯈꯜ ꯑꯝꯇ ꯃꯥꯟꯅꯗꯕꯅꯦ ꯑꯣꯔꯀꯤꯗꯁꯦ ꯑꯗꯒꯤ ꯁꯤꯗꯤ ꯑꯩꯉꯣꯟꯗ ꯍꯧꯕ ꯃꯅꯥꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯅꯥꯗꯨꯅꯦ ꯁꯤ ꯒꯝꯂꯥ ꯑꯍꯥꯡꯕꯁꯤꯗ ꯊꯥꯖꯤꯟꯒꯦ ꯁꯤꯃꯗꯤ ꯋꯥꯏꯜꯗ ꯑꯣꯏꯅ ꯌꯥꯝ ꯍꯧꯋꯦꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯗꯤ ꯑꯣꯔꯀꯤꯗꯁꯦ ꯃꯈꯜ 5 ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥ ꯑꯃꯃꯝꯗꯅꯤꯗ ꯃꯆꯥꯗꯣ